ꯑꯍꯥꯟꯕꯗ ꯉꯁꯤ ꯔꯤꯄꯣꯔꯠꯁꯤꯡ ꯁꯦꯐꯤꯟ ꯁꯧꯔꯝꯕ ꯔꯤꯁꯥꯡꯀꯩꯁꯤꯡꯒꯤ ꯃꯥꯄꯜꯂꯛ ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯂꯥꯛꯄ ꯍꯜꯂꯛꯇꯕ BJPꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯦꯜꯄꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯂꯝꯂꯥꯏꯗꯒꯤ ꯊꯧꯕꯥꯜ ꯗꯥꯝ ꯌꯧꯕ ꯂꯝꯕꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 93 ꯆꯪꯅ ꯁꯦꯝꯅꯅꯕ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ MLA ꯀꯦ.ꯑꯦꯁ. ꯏꯕꯣꯝꯆꯥꯅ ꯍꯥꯏꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯃꯨꯛ ꯂꯣꯏꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯦ ꯃꯇꯝ ꯁꯥꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯔꯤꯁꯥꯡꯀꯩꯁꯤꯡꯒꯤ ꯃꯥꯄꯜꯂꯛ ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯍꯜꯂꯛꯇꯕ BJPꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯦꯜꯄꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏꯈ꯭ꯔꯦ Manipuri Pradesh Congress Committee na Senior Congress Bhavan Pangthokiba Ningsing Thoromaduda MPCC President Kaisam Megasendra CWC member Gaikhangam ex MP Thoksomaina Congress ke MLA Oramba Singh PCC member Singh MPCC ke office bearer Singh MPCC ke frontal cell department ge Lusingba Singh na Saru Yaduna Lekhidaba Risang Kaising ge Saktamda Laikatuna Kaikumna Utke Pangthokiba Thoromaduga Mari Lena Selfie leader Okram Ibobina Lekhidaba Risang Kaising Lamdamasigi Ba MP Wakibata Natana, Lamdamasigi, Matam Sana, Safe Minister Oiduna, Lamdamasigi, Apunbagi Saktam, Nabagi the Makta, Kato, Lamlava Lusing Bamani, Prime Minister Oikiba Pandit, Jawaharlal Nehrugi, Matamda, Socialist Party MP in Satki, Matamadu the Prime Minister Na Mahakumba Lusing Bama, Noon-Istv Singi Manunda, Laibagi Maruiba, Kangbadagi, Maha Congress Party, the Yauraga Levasigi, Amadi, Maruina Manipur, Apunbagi, Saktam Gidamakta, Tabakaya. Paikhat Piramki Magna Taibangpan Thadok Lamdai Fawa Lehoriba Machin Manau Singh Manipuri Apunbagi Saktam Mantik Naba Yaroi Nakoi Punchin Nagadabani Haiba Wapam Talum Kibadu Lehoriba Ekoi Maruina Congress Workers Singh Kaupum Tokte Maki Fidamama Sung Wakalolda Ekoina Matung Inba Ngamna Nabahona Sehaiki Paumising na hangba wahangi paukumda Laibasi Freedom of Expression Constitution na piri madugi kudong saba BJP na lauraga panghai haisanu Congress amuk halaktaba BJP na lepkadaba nati haike कोई पार्टी वर्कर कोई मयाम पुनमंगना माना पामजरंबा हाइबतारे माना ताइमु पानबसिदा हेक थोरप मतमदा पोक्सबा हाइबतारे मागी मणिपुर की अपुनबा इंडिया की अपुनबा इंटीग्रिटी अदुगा मणिपुर की अपुनबा इंटीग्रिटी से मसीदी अंडर एनी सर्कमस्टेंसेस काइबा यारोय को साजानोय काइनाबा यारोय को न माना हाइरंबा प्रिंसिपल दो अदु भावदा लेपखिबा अदुगुंबा अखोय की सपनायरबा Luchingado Madubo Ikai Kunaba Utpoina Mag Lakidabagi Mapalak Suba Mon Palonse Koina Pangtuk Sabani Democracy Sakra Lebaxidiko Freedom of Express Laibanina Moina Pakai Hybrid Adu Madudi BJP na Lepkadabana Teta Halabang Namganing Moy Haydo Madu Lepkadabadi Akwagi Congress Akwai Wakandadi Prajasing Lepkadam Manipurda Bharata Halakani Halo Hybridudi India the Labor me Koti Sabni Pushina Lepkadam BJP Kuzo Omaduna Lepoido Madugi Pramandi Handakta Lok Sabhagi MP and inner outer the Lepkida the Prajasing Lepkidra Madu Kauroi BJP da Madu Akwai Kuta Late Prajasing the Kuta Lay Hybido Adamina Hygiene Infal Ski Lamlaidagi Thobal Dam Yoba Kilometer Taranepal Dasmik Mangasin Norom Shangba Lambisi North Eastern Council Gi Sentang Makada Lupa Kro Nefu Tarum Sangna Siamnan ba Ayaba Pirkle Haina MLA case Ibom Sana Fondukre Loina States Asida Lambi Siamda Momodil Tana Siam the Badagi Lambi Ayama Pibam Shokliba Simiam Apaba Mihut Tagatabana Apaba Lengak Late Badagini Haina MLA Bom Sana Tamli Wavamasi Fibam Shadroba Infal Iski Napet Palidagi Itham Morangpurel Pawagi Marakta Ladiba Lambi Saruk Singh Yangsinba Lakpada Paumi Sing the Fondokimani MLA Bom Sana Makata Duna Lambi Si Matam Kagi Mamang Digi Fibam Fatana Laklabani Lambi Si Tobal Dam Shakiba Matam Dagi Hauna Nunglengoi Puba Truck Masing Tingam Dana Shatpana Hena Sokibi Maramam Suori Mapamasi Kaktanatana Manipurgi Lambi Ayamagi Pibam Soklibasi Lambi Sema Matamda Foundation Ningtina Todabadagini Adu Lamlai Dagi Tobal Dam Yoba Si Matam Sunaba Monda Semnanaba Pandamda Haugibase Lisini Kunga Humdoi Dagi Donor Ministry Makada Ladiba NEC Dagi
ꯐꯟꯗꯤꯡ ꯂꯧꯅꯅꯕ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯂꯩꯈꯤꯕ ꯑꯃꯗꯤ ꯂꯩꯉꯥꯛ ꯇꯨꯈꯤꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ NECꯅ ꯂꯝꯕꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 43 लाख 69,34 असी सेंथंग पिथरकले था असगी निपाल PWD ना टेंडर नोटिस थोखरे अक्टोबर टेंडर लोइदुना वा ऑर्डर पीदुना नवंबर थादगी सेंबा होबयाना लेरे करिगुंबा थबक असी पाइखटपा ngamlabadi क्वालिटी लेवल लंबी अमदी सोइदन ओइबा ngamlagani हाइखे बेलेम फत्रे न सैगेन खन कांदा करिगिनो फत्रि से वाग ऑर्डर लौथोखरगा MLA ना थबकसी सुददना माना पैसा से लेमना लौथोखरगा सेमदबरा नत्रगा अदुगुमगी फैसिलिटीज अमता फंगदबरा गायबिसे खरा इंगबीबम जंगेन खाले अदो काइगम नुवाइतबम थेंगनरदी करि लेगे से कोइ सेम नुवाइत्रे काइनो काइनो हाइबदु हंगनबसु फैना कोइ खरा सिंसर ओइसी ऑनेस्ट ओइसी मणिपुर याम लुबा फिल्म दलै हुजिक अराइबो फिल्म नते सिंगिसु तमगिसु कोइ पुन्ना मौसा अरे लेता हंगनदना चामिनबा थकमिनबा अमगा मतें पांगनदन नुसिना लेरमबदो मणिपुर का सेंग मपु ओरिबा मीसिंदुगै लेहौरगा याम सेंगबा मणिपुर म लेहौनबगी अदुगुंबा रुतंजादुने अखोइ म्यामसिना लिंजेन मानना लेपा कांददनेबा अखोइना ओहेनिंगबा मणिपुर ओहेनबा ngamni लंबी सेमंग मरी लेना पौमी सिंग उनबदा मोरंगपुरल एरिया लोकल ट्रक ड्राइवर्स यूनियन के सेक्रेटरी देवान तकलंबमना इम्फाल इसकी नपेटपल्लीदगी इथम मोरंगपुरल योगबा लंबी लेंगांगना सेमदबदगी ट्रक ड्राइवर्स सिंगना अंगंबा सेल्स पुथोकनदुना सेमजिनख्रे किलोमीटर 35 सांबा लंबी सि का हेना फिवम फत्तबना गाड़ी चटपद साउन खुदोंगचादबा थोकपदगी तंगाई फदना मोरंगपुरल एरिया की लोकल ट्रक ड्राइवर्स यूनियन ना कोमजाव मदी का हेना लेखोम लेनांग थोकनबा लंबी की शरुक सिंगदा नुंग साइदुना सेमजिन बने यूनियन से पागलेबा लंबी सेमजिन बगी थोरमसिदा लोकल MLA केस इबोमसा मदी एंड्रो एसी के MLA श्याम कुमार ना अंगंबा सेल मदी मैसिनरी की मतेंग पिरखे नापेटपल्लीदगी इथम मोरंगपुरल योबा लंबी असि मतम क्यागी ममांगदगी लेंगाकना सेमबिदबना हेना फिबम सोलकपने मदुगी मथक्ता लंबी सेमदा क्वालिटी मेंटेन तौदबना लंबी सेमदबदगी heavy vehicles yauna makhal maga kyagi gari sing satpadigi phibam solakpani adubu maike songi miyamna satok jasin tawriba yamna maruoiba lambi oibana semjin bagi thabak asi paikhalakpani lambi si matamga sunaba lambi oinaba lengakna thubada miang sangbiduna semjin biu haike lambi asi matamga chana daba lambi ma oire asugumba matamga chana daba lambi asi kogi anauba matamga chana ba lambi matang onbinaba koi sarkar gi पुनिंग सु सिंसिंजरी मसिगी फिबम जे कोई हुजे हुजे कोई सिदा सेमी लंबी से सेंगना हरगदी क्वालिटी मेंटेन सुगलै लेते अदुना मरम ओरगा हुजिकी मतमदा कोई लोकल ट्रक अमा चटपा है हिबी व्हीकल ने हाइना लौरगदी कोई अतोप मफमदा उद्रबा गाड़ी मचागुमने हाइचारे मसी चटपदा काई बसिनदी क्वालिटी मेंटेन तौदे हाबदुगी खुदमनी अदुना मतमगा चुनबदा कोई फाउंडेशन फजना लेबा लंबी मतंग सेंबिरगदी कोई एरिया सिगी माइकैदिगी यामना हराव फोंदोकजगनी थागर फोंदोकजगनी हैना हमजरे लनायोने कोचिंग सेंटर हांगदुना सेना लंबी सथरंबा लेंगा की ओजा तरु मणिपुर स्टूडेंट फेडरेशन MSF ना ड्राइव सेटदुना थेंगनरे हारि हौगब जुलाई तरगमरी द मणिपुर स्टूडेंट फेडरेशन MSF ना लेंगा की स्कूल मदि कॉलेज ता ओजा ओइबसिंगना लनायोने कोचिंग सेंटर हांगबा मदि युमद कोचिंग तौबसिंग असि तोकपीनबा मदि मखोई मथक्ता यंगसिलगनी लोइनना लैंगा की मरि लेनबा अथॉरिटी सिंगनसु हारिबो ओजा सिंग मथक्ता एक्शन लौखटपिननबा लाउथोखरबा मतुंग MSF की थौमी सिंगना क्वागैतल माइकैदा लेबा कोचिंग सेंटर अहुम अमदि कोंगबा लाइस्रम लेकाइदा लेबा युमदा हांगबा कोचिंग सेंटर अमदा चट्टुना यंगसिलुबा मतमदा लैंगा की ओजा तरु लानायोइना सेंदाल लंबी चथरंबा थेंगनखिबनी क्वागैतल दा लेबा संगाई ट्यूटोरियल दा जोनोस्टोन हायर सेकेंडरी स्कूल इबोटोनसना हायर सेकेंडरी स्कूल CC हायर सेकेंडरी स्कूल अमदी ओरिएंटल कॉलेज के ओजा तरुकना नियोंगी वांगमदा लनायोइना कोचिंग सेंटर असिदा माइरोई सिंग लाइरिक ताकतुना सेना लंबी चथरंबदगी MSF की थौमी सिंगना फागत पंगमखिबनी हारिबो ओजा सिंग असि MSF की थौमी सिंगना कोचिंग सेंटर असिदा चतुना येंगलुबा मतमदा कोचिंग सेंटर असिदा लेरमखिदे अदुमपो कोचिंग सेंटर असिगी रजिस्टर फाक्तोक्तुना येंगलुबदा मखोई ममिंग सिंग अदु योरम थेंगनरखिबनी हिरमसिंग मतांग MSF की प्रेसिडेंट हिजम रोशन ना फोंदोरकपदा लेंगा की स्कूल मदि कॉलेज की ओजा सिंगना तोंगाना बिजनेस की मोंगदा मयुमदा नत्रगा प्राइवेट कोचिंग सेंटर सिंगदा सेना लंबी चथरिबा सिंग असि लेंगाकना अदुमक येंगदुना लेगदोरिब्रा
Masigumba thong asi miyam ge amadi mairoi khunai singnaba oiba maramna MSF na yengsinba horkhibani lenga ki oja singna lanai oina business tawriba asi service rule lisingamapal hompuga marida yauriba provision mayam asi fongna singnabani masigumba thong asina maram moiraga lenga ki mailoisang kaya ama sitarakpagi asuba masa ama oiri loinena oja sing asina satharik thong asi board ke amadi council ge exam lakpa matamda question center singa punna satminaraga mairoi singda question kaya pisinduna asuba education gi lamda business ama sathrabra haibage soba singnaba ama sulaire maramaduna lenga ki oja singna lanayoina senam lambi satharliba oja sing asigi mathakta lenga ki maikai digi athuba matamda action lokhat kadabani karigumba lokhat traba tarabadi MSM na Manipur miyam ga loinana akan khongjang kaya sangsilagani MSM na kwakita da leiba sangai tutorial excellence tutorial advanced coachings amadi kongba laisram lekai ge yumda ama coaching center amada drive sathaki loinana makha tana so MSF na topa mafam singda leiba coaching center singda drive sathaki ne hari Youth Max the Sense haiba panam da nomi goiba drug awareness program ama Jiribam district police amadi clubs mara paibi na kusum naduna Jiribam district ki Samupurmi community hall pangthokre awareness program adu da resource person oina safe functionary holistic vista international certified addictions professional Dr. Lalit Chapam Shurgaki loinana ex addiction Jiribam ke Janki SP Jiribam's Semis Ramrar OC Jiribam Tikendra club ki member Singsu Shurgaki Dr. Lalit Chapam na miyamna kun laikai da nisa saba addict oiraktuingai ngalingai matamda mari leinaba authorities sing tanaduna layang setabiu haiki ex adisa case janakina Jiribam district asu yumthong khoding makta nisa gi awaba mayoknadaba imung lecture re haibiyare aigi migi khaidana hengminaba tarabadi tungi mirol kannaba khonabada soba matengama oigani tungi mirol gi damakta khuding makna yumda nisagi mangjab sing matanda awareness pibiu haiki tasingna akoina nokna ri kana gano mai masa do phone ka pe mai masa do drug jari haraga akoina nokna bagi tai tamaleba masi kari no hai matamda akoina aigi habo khongdi manukda losal laga mapanda ko pot khaktang taw ga sadeba masi akoi tawrawesi tasingna nangi nasa du soigi sani aigi sa su nangi sani na thallaga lekai sida akoina leminna ba taragadi akoi khudimo akoi ki lakador ba generation khudinga akoina kannada bagi adumba khongthang ama lokhatpada achawa mateng ama oigani haibse aina haijaningi pawimraktana tinu bremtang lominse Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Give him a key, you know. Other become more. Sige yung say, next time, check sim na laksi laga tam ko banine. Dadarang se, juhar habaga amta kiderbo. Asum na, mayam na machal bug na option lugum. Basige yung masibu, aso yung an ko kada batagi. Next TMT na napseli. Next TMT is or habati ng laptop na nabasim bani. Zaman technology siya naman na concrete katok na tinago matanda. Kapamang amok kuya na hinggal adli. Next TMT, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matung taramusri makada pausing Borangbi Gram Panchayat ki Ward number 1 amadi 2 gi miyam gi amata ngairaba yamna maruiba lambi amasu oiriba Kabristan taba lambi harigasu khangnaba Sagang Sugnu Road taba Borangbi Thongkhongdagi Wangu Haluf Thongjau taba fawgi PMG SY gi makhada black toppings liba
masigi thabak suriba sub contractors amadi PMGSY department ge mari lenba singna semlagani haiduna thajaba piduna ward ani adugi club organization singa punna paminaduna yana khrabasu ngasi phawa thabo oina pangthoraktaba yaningdo phongdokle lambi asi atubada semdragadi akan khongjang sangsilagani hairi borangbi awang youth development committee ge president MD Daud Khana lambi asi wangu halof makha dagina borangbi thongkhong taba phawgi black stoppings atoduna semlopa sida fit sanipan watli borangbi ward number 1 amadi 2 gi oiba coverstan taba lambi sida oina haplaga semlage haina ward ani adugi miyamna thajaba pirabasu ngasi phawa thabo oina pangthoktaba lambi khara sem saduna hana nung thaduna satpa yaramba du semlani haiduna Thugairam laga kom saduna thamlaga ngasi phawa karimata haidaba se yamna labak thibani hariba lambi se asuki mate fibam chadre mari leinaba singna yengsin biduna miyengsang biu haike wangu thongkhong makha dagi PMGSY department na thabak surak bakanda meter sanipan watle haidana aikhoi gi kabrastan gi road asida mohoina sidam mention lage haidana department gi employee yauna la akanda subcontractor masa yauna la aga ayaba pina raga ring kalbat adu hapa na mohoina calculation lama tawraba matungda subcontractor da department gi la iba myoi duna ayaba pira kanda hairi bang khoisi leveling lawro dagi pak ba pitchu hallona JCB thajal laga subcontractor na loina thugai khaiba loire mamangda ikhoina leirammiba thaba nung tharammiba khotlammiba adu punamak tu manghan birame aduga hojikna thaba ama phobo suhandre subi thiba subcontractor su lakte department mi ta hai roi thawoi wawoide aduna Bisempur district asigi DC oina pubiriba Madam Puja na kitang mi engchangbiba amadi ikhogi honorable governor na kitang mi engchanghan ningi Give Blood Save Life Haiba Wakalonda DM College of Alumni Association DM College of Commerce Student Union NS Unit 1 and 2 amasung Caesar Blood Center and Transfusion Service and Blood Center Janims ka punisinduna mangarak suba blood donation camp DM College of Commerce ta pangthokre Blood donation aduda tongan ba MUA Samarom EPK DM College of Commerce Alumni Association ge President Songtham Sanjoina Kanagumba singna I mathau tarpu matamda khara dorebasu mating pangboina blood donation camp asi mangarak suboina pangthokpani blood donation khaktanatana medical camp na singba sings pangthoktuna mating pangduna lakpugi manungsanna tongan ba thabak thorom sing pangthokre EP ba sina atopa mi kyagi punsi kanbana mating oigadarubani haike ngasi akoina pangthokseriba blood donation camp asi handakisina mangarak subani Mamang da koi 2019 dagi hauraga koi sum chathajarak pada sahi khudingi chathajarak pada covid na amadi koi gi Manipur gi tangdu leita da phibam sida koi sahi khara lep khibadi yaukhre masida around 100 donors kumba dum sahi khudingi donate tawbiduna lai sita natana koi Manipur gi koi kachin koya da koi manung hanjana leiba mafam kaya da matam dugi koi medical line da leiriba koi hospital sing amadi lanai practitioner sing ga khusam naraga koi health camp chathajuna lagli adu matung tarak pa sahi sing da koi alumni na chathajuna lakpa koi health camp amadi blood donation camp sing khata na chathajaki gani haibagi thajaba koi thamjari loina na koi DM College of Commerce asida natana atopa institution sing da chatuna chhatra singi career counseling amadi koi open accountancy competition na chingba koi sindanu lagli adu matung tarak pasing jaju koi adum sinjaki gani Akoibigi phibam luna nana thamnanabgi pandamda cleanliness drive ama commandant Samhobo Mapal Suba Battalion CRPF Suresh Kumar gi meng makada Anis Kumar Sinha Assistant Commandant OCB 169 ga loinana Inspector Islams Ali OC D 169 amadi adi personal single loinana Khurai Lamlong High School da satakre hari Robin Pausham ga pijri Sevin November Risangkai Singi Mapaluk Suba Lekhidabi Ningsing Thoram Pangthokre Congress Halakpa Halaktaba BJP na lepkadabnati haina CLP leader Okrami Bobin Haikre Modi Lamlaidagi Thawal Dam Yoba Lambi Northeastern Council gi Sentang Makada Lupa Crore Nefugator Rom Sangna Semnana Bayaba Pirakle haina MLA case Ibom San Haikre
Mikos Pau de Ice to Pizaba, Manipur Bomber Halo Sinjari, Ming Tabi Punum Pumakana,